khul ngak pamadi state force ani gi marakta muknaba yaroi ima sing pawasi ngarang nungthil phongkiba pandam pawse dagi lokhat savane National Highway 39 Imphal Ziriba Maikei da leiba Arambai Tengol Unit 14 gi khul ngak pasing kem thadokuna hallagani hai batawadage Maikei adomgi yamlaba mama oibisingna thomjilaktuna khul ngak pasing hanba yaroi haina khongjang changsin khre Manipur Police Commando amadi Arambai Tengol gi marakta ningai sangdana ba thokliba si khudakta lepo wapam asi ilakta ba thoklavade mama oibisingi achoba lanfam ama lakani haina maira paibisingi Maikei dagi thamlakle ngasi yuremba makha lekai da leiba Arambai Tengol Unit 14 gi mamangda yamlaba maira paibising thomjilaktuna khul ngak pasing hanba yaroi haina changsin ki ba khongjang aduda saruk yakhibe ima singna phongdokhibada I masel gi marakta imunai mutana duna yekna bana pengada ba thabak amata isa singna tauba yaroi hai khe khongjang aduda saruk yakhiba awang khunau mamang lekai maira paibige secretary Kumanthem Sadana na hai Manipur thugaina ba honaragliba yengna ba singase punna thengnaminagada ba luraba matamasida Manipur Police amadi Arambai Tengol na khaibung tanarakpagi mami urakpa simak mama oibising na thamoi songna nungaite Police Commando amadi Arambai singidamak mama oibising na leple amana mabu masil manawni khanna amuga na punna lepminaw hai khe Amaromda I masel gi marakta mungnarakpagi mawong ama lakliba se yaningda ba utuna Kaisampat Machin Sega Road Konjeng Hazari Leikai Nupi Lupna Khongjang Changsin Khre Khongjang aduda saruk yakhibi Nupi Lup asigi advisor Huidrom Bisoyana phongdokhibada State asida thogliba tha tara phajilaglaba irang asina miyoi kaya gi thawai mangduna mangata kaya amasu mayokna halle chairak asida I masel muknabagi mawong ama lakliba simak laibak thivane khul ngak pasing thorogliba si state force gi mateng panglibane masida ikhoi masel onsin aduna laibagi mahutta soikhiba leirabasu amana mabu ngakthok ngaksin tawna duna Manipur kanna ba punna hotna si maramasina state force amadi khul ngak pasingna khulai thadok pigano mitai masel gi marakta thogliba pamdaba thogdok sing makata na thoktana ba amata waina hotnamina si khaidem mane pawasisu ngarang nungthil phongkhiba pandam pawse dagi lokhat savane Imphal West Police ki additional SP Amit ki wangkhaida leiba mayumda thokhiba laibak thiba thogdok yauna mitai masel gi marakta thogliba pamdaba thogdok sing makata na thoktana ba Maikei khudimang na amata waina hotnamina si haina taragi saisugi chairman khaidem manina appeal tawrakle Hiram asiga mari lainana lup asigi office ta pangthokpa paugi mifam amada khaidem manina hai tha asigi haukiba saisat kuntaret ki numidang da thokiba thogdok adu taragi saisugi Maikei da gisu akanba mawong da condemn tawwe loinana thogdok asina maram oiraga Manipur da hojik nauna tangdu laita da bagi phibam ama lakliba sisu laingak na matam chana midyeng changhoba mathau tai Kuki singi irangi saitheng fangliba mitai singnasu aikhoi maselgi marakta yengthina bagi mahutta ama toina punna lepmina duna thogliba irang asi punna thengnaba ama changi hai khe mahangna makhata na hai security force nasu karigumba crime amagi mi fabada singa masung tamda chamana na thabak tawba mathau tai amaromda ngahandagi auriba assembly session asiga mari lainana khaidem mani na hai assembly mi phamasina state asida thogliba tongan tongan ba issue sing asigi matangda Miyamgi apamba matungina khanaduna warep lawbiyo haina appeal tawkhe